Hoji pung baro takibaga loinana akanaba story collection ni Meitei digi longning kurumjari hoji maru pau khara khungatchaba khara pathokjari chief minister na chingna chatpada bairok chalurabasu tapak khuding khidre irang marakta choperda chatuna video office sngakhre Chief Minister Waikham Sana Luching Balenga asi hek lakpadagi singi mafam kaya da chakot thorangi project kaya bairok da chatun sngakhre adubu ngasi tambak da laiba wangjing phawgi bairok da chatpang khidre adubu choperda chatlaga Chief Minister na video office sngakhre CM gi khongjata athing piru khongjang loising da police na nomai kapa da panba mi ama sokle police na nomai kapa dagi nakan da panba dagi Nanganda Panbadagi Puxiata Paudokuna Solami Adudi Hairok Part 2 Dagi Elangum Nandavir Elias by Sai Kuntaga Tare Apokpa E Koibika We Heidi Solaba number di Hairoki Special Police Officer Oi Heidi Mark Ahan Bada Taubangi District Hospital da Pass at Piramutung the Impangi Razmedi City da like another operations at Turkey. Chief Minister na video office Sangabi Torom Adu Toban upon Bamaira Paibi boycott Taukibagi Matung Inangasi Ayu Angan Badagi Audunupi Amadinu Pakayana National Highway Sama Sumna Ani the Toraktuna Maitaba Mari Lambi Tingi Akan Mukunang Gyasa Turkey Tawar Medisiki Babu Bazar Mela Ground Kangabok the Abasing Yam Yamna Lambi Tingjinduna Lambi the Nakanagumba Amata Sanghankide Bakatana Numiyumba Amatung the Wangjing take some like either CM Natanga Sangagani Hina Torum Tauri from Adu Mike Adom the Masing Yam Yam Tumjin Nabahona Horaki CM Konja Asi Asoyanga talked another action lady but Manipuri police person sing the tear gas captain Yam Tankainaba Honaki CM Lakata Bopum Matam Kara Walingeda Hairo Guiding book Guiding Biko Amadi Wangjing then Tarom Dagi Masing Yam Nahakayana Chief Minister da Hangaga Doriba BDO office Adu Tumjin Nabo Honaraki Chief Minister Yumnang Kemsan Yauna BJP government asi Sagatliba Minister MLA Sing Amadi Party Silusing Sing Fonjom de Sarugyaduna Atopusing from Heka like Tamba Tingle Hana Kokomi Coordinating Committee on Manipuri Integrity Women Wing of Tokre Masila Pepata Laiba Kokomi Opista Pau Missing Una Bada Committee Sig Women Wing Campaigner Wahing Luang Layman High Laliba Epin Kulum de Fawi Manusi Minister Yumnang Kemsan Yauna Manipur Sita Chokaliba Political Party Kudimoki Minister MLA Sing Amadi BJP leader Singna Manipur issue Matana Makoi over Sapsawa Pira Yam the Batara Badi Makoi Amata Mimi Asida Konjom War Memorial Complex Pantoka de Watawatini Mimi Konjom de Torom Saruk Yaba Yaroi Inson Sang Pan Marfuma to the Manipur Madipiris and Nigma Sonaki Aglo Manipur War Iriba Iram the Sibum Kadna Honava the Tawai Kakra Atoba Ipai Pusugi Kupam the Masagi Atoma Yang Laga politics Tauki Papet Politician sing a sing Sangsiri Bahibus saying no Pamasibu Mantok Nabugum Tokpani Makoi Sangalu Bahibus and Lady Miro like Atoba sing a Sibu Kai people Madinga people talked about Iran Naximbo Oigani or Madin Makoi Kodum the lady Atoba sing a sing Kubam Achida Jangan Daba Cinnamon the Masigimiam Moru and Kongo Mike Amronda Lady Miam Mukun Una Todan Dominasi Hanaman Haiki Manamakataki say Hokiba Zahi ing son niga lising aniga sumna kodum to yimi ohum dagi kuki narcotics in Meitei sing matata aktam nana nandara chathai chai ohum ajilabul lana sau yosin bagi mohutta naga sing busu lana chi yausin nanna bhonna rakdi masida lana chi bu hen sathi ba kodong tingai oi lana ma orak pam yabi phibam lagdi daga mena kuki narcotics sing bu laksin bagi mohutta hena chawthona bhonna thong asi Manipur kundami nei bai lo phurup sing marak to oi bai na oi ba kangro Masen Hana Sunabagi Lan Ama Tonabagi Hana Pata Pujin Tor Ama Inda Jatabai as Ifom Pongle Hike Total Sabdangi Pire Bloki Mipamda JC Yauki Mera Paibi Tonglabi Todoki Mayok Jataki Mangani Total Sabdan Asi Lapok Pagi Pire Domina Duna Apuma Mipam Adu da JC Tau Puri Basing Yaki Haina Moirang upon Mera Paibi Malum Nakundokre
ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯉꯔꯥꯡ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ JSCꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯈꯤꯕ ꯑꯁꯤ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯃꯣꯏꯔꯥꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯂꯨꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯦ ꯄꯗꯃꯇꯤꯅ ꯍꯥꯏꯈꯤ ngarang angang ani laikhidabagi tonglaubi awang laikai yum adumakta mafam kayadagi lakhiba lusing basing JSC na ko convener Sinam Ajit Kumar amasung sport person Gogoro Moirangcha yauna thobuba kaya saru yaduna pangthokiba apunomi famada total sabdang pire basi lomina kibani media da sabdang lauthokiba JSC na lusing basing saru yaki mang hai apunomi famada sabdang laut total shutdown of Pira Lomina Craba, JSC Mai Lena de Hine of Tamaki Wafam Asikanagumba Karagi, Toisin, the Natarana politically or could think Silakpani Hine Low the Bangamloy, the table total shutdown as Manipuri Amadi, victim Femiki, Amatanga Kuntani, JSC Hiraga Maranagi, me Karagi, Sanga Tongnaba, Tong but Todaba Pai, Miyangi Kolag Matuina JSC JSC ama oibagi fire loba chomgani haina padamatina phongdoki mang haiki JSC na yaw JSC yawdrabasu changcheli bukhong ase leibak miyangi fire oibana hanba yaroi fire leibana hanba leiroi lengang na sungas masi khangna thabak pakhat pachungani mang hai JSC na ngarang thorok dibu wafam adut mathoi mu kairaba amasung justice phamlaba manipur miyangi wakhalon khantana bangamloi afam amatada hena dum khongjang china bukhongthang oirakani Ambarom the Kujon denometer Atobasing Kubam the Hekalaka Tambagi Lapasingi or total Sadam Asina Consilo Hina Sumhana Fudoki. Using Numidang Punipanta Kibolo and story collection in Makidegi Lungun Kurumzari, who's a Kanava Pau, Kumbachaba Paukara, and Don Pizari. Thoram adu thingnabu honarakiba aduda Manipuri maikaidagi tear gas kaplabasu anbalaikide tungda tear gas kapagi mahutta bank fire kaptuna miyam adubu laksinnabu honaki police ki maikaidagi no mai kapaga maram oiraga CM gi khongchat asi bu yaningda phongkongjang loising gi marakta so apan nangkibani CM gi khongchat aju tamthi papinabu honari bo khongjang loising bu haurakkiba irang adu laksinnabu thoram adu thingnabu honarakiba aduda Manipuri maikaidagi tear gas kaplabasu anbalaikide tungda tear gas kapagi mahutta bank fire kaptuna miyam adubu laksinnabu honaki police ki maikaidagi no mai kapaga maram oiraga CM gi khongchat asi bu yaningda phongkongjang loising gi marakta so apan nangkibani CM gi khongchat aju tamthi papinabu honari bo khongjang loising bu haurakkiba irang adu laksinnabu honabada police na lambi da khamdun laibu gari kya thugaiba amadi nomai gari da nomai phaw kapsin bagi video kya social media da platform singda viral oirakre sarang na film masida maram oiraga nung thilpung ani da CM na sangaga ni haina tauramba video office matam sana sangaga ngokide miyamna lambi thingjinba amadi boycott tawbana maram oiraga CM wai khamchana boycott viral ta lakpagi muhut imphal de khongjong phunrei da leiba nepu taruk suba Assam rifle camp yauna choperda laktu nutin pung ahum aduwai da thunglaba matung video office adu sangari bani sangakhibani amorom da CM khongjat ka mari leina total shutdown thogotuna ma khongjat adu yaningda phungdoktuna khongjom gaithen da khongjang chen kibaga ta khaibo police na tear gas cell kya kap ki adu khongjang loising gi maraktagi khongjom sapam dagi naw sapam sahi kun amadi samram dagi laisom ningo rosni apokpa biso su mokhong da tear gas na pan ki hari Amor of the district administration ki thopana senior pangthok video police sangabi ki thoram da Manipur gi chief minister yumnang khemchana athoiba mithung oina saru yaduna hai lakhaba singil lam kya da chatpada Manipur gi chief minister ni chatlo hairakpa natraga athingba pirak kiba kari sulaiti adubu thoban da chatpada athingba piba haiba thamoi son nungaite batung tawbiganu tonglawbigi lebak kiba thodo adu da pikliba angang ani sikiba adu khwaidigi thamoi sokpa amadi nungaitaba thodo amani thodo asi matangda JSC ga anirak thokna wari sanaba lekre home minister Govind Das Kongthojam yauna JSC ga anirak unaram mutuna makhoi parwa dimas adu loina pirage habigi mathada laikhidraba angang ani dugi mapa amadi mama ani sanaba thabak
चानब थबक हाबलगे हाइब लेरे अदुब खंगौद नुमी मंगानी टोटल सब्दान कोक्सिलक असि लाइबक थीबनी पुन्ना फमिनुदुना वारी सानरगा लोइ वारोसिना पुरकना होनसि हाइना सुमाना याम आरपिल तौकी ngasi thorom adu wangjing tenthagi AC MLA paunam brojen do thorom mapu amadi hiangnam AC MLA Dr. Yumnang Chade Samsinga Kairau AC MLA Rameswar Khetrigau AC MLA Nurul Hassan BJP Pradesh ke President Adhikari Mayum Sardar Amachung Hairok AC MLA Thokchom Rade Samsinga Akhana Mithunen Singh Oni Saruk Yaki